Thobal District ki Khangabokta laiba Sur Hospital gi Proprietor Dr. Laishram Somen gi yumda sakhangdaba singna hand grenade ama thamjinduna ki halambada natana mobile phone mari shu lakhre thaudoga sing arang numidang pung mapan makhairum tabada thokibane Impact News sa fangba pawda bom madu foreign made hand grenade ni haidi bom madu AK-47 amadi insas rifle na chingba kulai matik chana paiba sakhangdaba taret lomna imungda changlaktuna drawing room da thamba dressing table amada thamlambane madugi mathakta Dr. Somen masa yauna imungi miyo shingda nongmai na namduna mobile phone mari adusu lauduna pukhibani haidi bom thamjilab miyo shing adu lal holub amagi miyo singni haina masak taklam ni haidi adubu karamba lal holub ki miyo no haibadi chapchana khangba ngamdri loinana kari maram gi bom thamjilam libano haibagi chapchabo afamsu hauziki oina khangdri Dr. Somen Masana Impact News sa fongdorak pagi matung inna kanagumba lub amatana sel gi demand tawrak palaite loinana lanai miyoy amatagasu nungay na dabalaite Dr. Ama oina miyam gi thabak tawjabada imung manung yauna masada kihan khanghanbagi thawdoga si yaningde matungda tawbidana ba mari lainaba singda apil tawrakli thamjilam liba bom adu Thobal Police numidang pung 8:45 tabada asoy angam yaudana lokhatkre amasung thawdoga sigi matangda Dr. Somen Masana Thobal Police Station da waka cherolama thangatuna thigatpinaba takshinkre haidi